ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯗꯤ ꯊꯝꯖꯒꯦ ꯃꯤꯑꯣꯏ ꯑꯃ ꯃꯐꯩꯒꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯍꯨꯟꯗꯣꯛꯂꯝꯂꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯃꯤꯑꯣꯏ ꯑꯃ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯉꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯋꯥꯡꯉꯨ ꯁꯨꯊꯦꯛ ꯂꯩꯀꯥꯏꯗ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯅꯥꯛꯇ ꯍꯛꯆꯥꯡꯒꯤ ꯐꯩꯒꯜꯒꯤ ꯁꯔꯨꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯁꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯍꯨꯟꯗꯣꯛꯂꯝꯂꯦ ꯍꯥꯏꯔꯤ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯗꯒꯤ ꯁꯣꯛꯂꯕ ꯃꯤꯑꯣꯏ ꯑꯁꯤ ꯋꯥꯡꯉꯨ ꯁꯨꯊꯦꯛ ꯂꯩꯀꯥꯏꯗꯒꯤ ꯂꯩꯄ꯭ꯔꯥꯛꯄꯝ ꯃꯩꯀꯦꯟ ꯀꯧꯏ ꯆꯍꯤ 22 ꯑꯄꯣꯛꯄ ꯑꯦꯜ ꯃꯅꯤꯃꯇꯨꯝ ꯀꯧꯏ ꯃꯣꯏꯔꯥꯡ ꯐꯩꯔꯦꯟꯕꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯈꯣꯡꯒꯤ ꯐꯩꯒꯜꯒꯤ ꯁꯔꯨꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯟꯕꯒꯤ ꯗꯛꯐꯝ ꯂꯩ ꯍꯥꯏꯔꯤ ꯅꯣꯡꯃꯩ ꯀꯥꯞꯂꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯋꯥꯡꯉꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯥꯡꯕꯨꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯑꯁꯣꯛꯄ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯃꯅꯥꯛ ꯅꯛꯄ ꯋꯥꯡꯉꯨ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯄꯨꯈꯠꯇꯨꯅ ꯑꯍꯥꯟꯕ ꯂꯥꯌꯦꯡ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯤꯑꯣꯏ ꯑꯁꯤ ꯗ꯭ꯔꯒ ꯆꯥꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯕ ꯄꯥꯎꯗꯤ ꯐꯪꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯞꯗꯦꯠ ꯑꯁꯤꯅ UN COP28 ꯀ꯭ꯂꯥꯏꯃꯦꯠ ꯁꯃꯤꯠꯇ ꯔꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯒꯨꯖꯝꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯠꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯤꯇꯩ ꯂꯥꯟꯗꯦ ꯍꯥꯏꯈ꯭ꯔꯦ UN COP28 climate summit ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯒꯨꯖꯝꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯤꯇꯩ ꯂꯥꯟꯗꯦ ꯍꯥꯏꯈ꯭ꯔꯦ ꯆꯍꯤ ꯅꯧꯔꯤꯕ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯈꯪꯅꯔꯕ ꯃꯤꯇꯩ ꯆꯅꯨ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯒꯨꯖꯝꯅ ꯍꯧꯖꯤꯛ ꯗꯨꯕꯥꯏꯗ ꯄꯥꯡꯊꯣꯛꯂꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯀ꯭ꯂꯥꯏꯃꯦꯠ ꯀꯟꯐꯔꯦꯟꯁ 2023ꯗ ꯃꯤꯌꯥꯝꯅ COP28 ꯍꯥꯏꯔꯒꯁꯨ ꯈꯪꯅꯔꯕ ꯃꯥꯂꯦꯝꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯤꯇꯩ ꯂꯥꯟꯈꯤꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ ꯃꯥꯂꯦꯝꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯎꯅꯗꯨꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯑꯋꯥꯕ ꯅꯪꯍꯜꯂꯕ ꯂꯥꯏꯔꯕ ꯆꯥꯎꯈꯠꯂꯛꯂꯤꯕ ꯂꯩꯕꯥꯛꯁꯤꯡꯒꯤꯗꯃꯛꯇ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯕꯥꯛꯁꯤꯡꯅ ꯗꯣꯂꯔ ꯕꯤꯂꯤꯌꯟ ꯀꯌꯥ ꯄꯤꯕꯤꯅꯕ ꯇꯛꯁꯤꯟꯈꯤ ꯃꯍꯥꯛꯅ COP28ꯀꯤ ꯐꯦꯠ ꯁꯦꯁꯟꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯌꯦꯜꯍꯧꯃꯤꯁꯨ ꯑꯣꯏꯗꯕ ꯀꯨꯀꯤ ꯀꯧꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯈꯔꯅ ꯌꯦꯜꯍꯧꯃꯤ ꯑꯃꯗꯤ ꯂꯥꯏꯅꯤꯡꯒꯤ ꯃꯤꯡꯗ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯀ꯭ꯔꯥꯏꯝ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯨꯅ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯥꯗꯤ ꯀꯨꯀꯤꯂꯦꯟ ꯑꯃ ꯁꯦꯝꯅꯕ ꯑꯔꯣꯟꯕ ꯂꯥꯂꯣꯡꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯃꯁꯤꯒꯤ ꯃꯪꯂꯥꯟ ꯑꯁꯤ ꯁꯨꯛꯑꯣꯏ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯥꯟ ꯑꯁꯤꯗ ꯃꯤꯇꯩ ꯅꯨꯄꯤ ꯀꯌꯥ ꯏꯖꯠ ꯃꯥꯡꯍꯟꯈꯤ ꯑꯉꯥꯡ ꯀꯌꯥ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯃꯗꯤ ꯅꯍꯥ ꯀꯌꯥꯕꯨꯅ ꯄꯨꯂꯞ ꯄꯔꯦꯡ ꯂꯦꯞꯍꯟꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯠꯂꯤ ꯉꯔꯥꯡꯇꯁꯨ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏꯖꯗꯕ ꯈꯨꯜ ꯉꯥꯛꯄ ꯅꯍꯥ 13 ꯃꯤꯍꯥꯠ ꯊꯤꯅ ꯀꯨꯀꯤꯁꯤꯡꯅ ꯍꯥꯠꯇꯣꯛꯄꯗꯒꯤ ꯄꯥꯎ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯌꯧꯔꯤꯕ ꯑꯁꯤꯅ ꯑꯁꯦꯡꯕ ꯈꯨꯗꯝ ꯆꯥꯡꯗꯝꯅꯤ ꯃꯁꯤ ꯃꯤꯇꯩ ꯑꯁꯤ ꯃꯨꯊꯠꯅꯕ ꯆꯪꯁꯤꯜꯂꯛꯄ ꯑꯐꯣꯡꯕ ꯖꯦꯅꯣꯁꯥꯏꯗ ꯑꯃꯅꯤ ꯃꯥꯂꯦꯝꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅ ꯅꯥꯀꯜ ꯅꯥꯝꯃꯒꯤ ꯃꯤꯠꯌꯦꯡ ꯅꯠꯇꯕꯤꯗ ꯉꯜꯂꯤꯉꯩꯗꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯍꯧꯕꯅ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯕꯨ ꯂꯥꯏꯅꯤꯡꯒꯤ ꯃꯤꯡꯗ ꯁꯣꯛꯅꯕ ꯂꯥꯟ ꯅꯠꯇꯦ ꯃꯁꯤꯗ ꯃꯤꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯃꯗꯤ ꯃꯦꯖꯣꯔꯤꯇꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯩꯇꯩ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯃꯥꯂꯦꯝꯒꯤ ꯑꯄꯤꯛꯄ ꯐꯨꯔꯨꯞꯅꯤ ꯃꯤꯇꯩꯗꯤ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 1.5 ꯂꯣꯝ ꯂꯩꯕꯗ ꯀꯨꯀꯤꯒꯤꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯤꯂꯤꯌꯟ 3 ꯂꯣꯝ ꯍꯦꯟꯅ ꯂꯩ ꯃꯈꯣꯏꯗꯤ ꯃꯤꯖꯣꯔꯥꯝ ꯕꯔꯃꯥ ꯑꯃꯗꯤ ꯏꯖꯔꯦꯜꯗꯁꯨ ꯃꯁꯤꯡ ꯌꯥꯝꯅ ꯇꯥꯏ ꯑꯗꯨꯅꯗꯤ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯤꯕꯁꯤ ꯃꯤꯇꯩꯔ ꯅꯠꯇ꯭ꯔꯒꯅ ꯀꯨꯀꯤꯔ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯂꯦꯞꯄꯤꯌꯨ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯌꯥꯁꯨ ꯎꯅꯗꯨꯅ ꯃꯥꯂꯦꯝꯒꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯇ ꯑꯋꯥꯕ ꯇꯥꯍꯜꯂꯕ ꯂꯩꯕꯥꯛꯁꯤꯡꯒꯤꯗꯃꯛꯇ ꯗꯣꯂꯔ ꯕꯤꯂꯤꯌꯟ ꯀꯌꯥ ꯂꯣꯁ ꯑꯦꯟ ꯗꯦꯃꯦꯖ ꯐꯟꯗ ꯍꯥꯞꯄꯤꯅꯕ ꯇꯛꯁꯤꯟꯈꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯞꯗꯦꯠ ꯑꯁꯤꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯋꯥꯕ ꯅꯪꯂꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯄꯥꯎ ꯐꯣꯡꯂꯨꯕꯒꯤ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯆꯤꯐ ꯑꯦꯗꯤꯇꯔꯒꯤ ꯃꯊꯛꯇ FIR ꯀꯦꯁ ꯂꯧꯈꯠꯇꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯇꯣꯏꯅ ꯀꯧꯕꯗꯒꯤ ꯁꯦꯁꯟ ꯀꯣꯔꯠꯅ ꯏꯟꯇꯔꯤꯝ ꯕꯦꯜ ꯄꯤꯈ꯭ꯔꯦ ꯃꯦ 3ꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯁꯥꯊꯤꯔꯕ ꯊꯥ 9 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯤ ꯇꯝꯄꯥꯛꯀꯤ ꯁꯔꯨꯛꯀ ꯆꯤꯡꯒ ꯇꯥꯏꯅꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯇꯩ ꯈꯨꯜꯁꯤꯡꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝꯅꯆꯤꯡꯕ ꯀꯥꯞꯁꯤꯟꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯟꯗꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯁꯤꯗ ꯑꯋꯥꯕ ꯅꯪꯂꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯁꯦꯡꯕ ꯈꯣꯜꯂꯥꯎꯕꯨ ꯃꯅꯤꯄꯨꯔꯤ ꯂꯩꯉꯥꯛꯇ ꯈꯪꯍꯟꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯂꯧꯈꯠꯄꯤꯅꯕ ꯍꯥꯏꯗꯨꯅ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 2ꯗ ꯃꯅꯤꯄꯨꯔꯒꯤ BJP ꯂꯩꯉꯥꯛꯅ ꯃꯤꯇꯩ ꯈꯨꯜꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯍꯟꯅꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯌꯣꯛꯇꯨꯅ ꯊꯝꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯅꯔꯛꯂꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯄꯤꯗꯨꯅ ꯐꯣꯡꯂꯨꯕ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯤ BJP ꯄ꯭ꯔꯗꯦꯁꯀꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯩꯁ꯭ꯔꯝ ꯃꯤꯅꯥꯕꯟꯇ ꯁꯤꯡꯍꯥꯅ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁꯇ ꯋꯥꯀꯠ-ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯜꯂꯛꯄꯗꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯅ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯆꯤꯐ ꯑꯦꯗꯤꯇꯔ ꯋꯥꯡꯈꯦꯝꯆꯥ ꯁꯝꯖꯥꯏꯒꯤ ꯃꯊꯛꯇ FIR ꯀꯦꯁ ꯑꯃ ꯂꯧꯈꯠꯈꯤ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 3ꯒꯤ ꯑꯌꯨꯛ ꯄꯨꯡ 10 ꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯝꯐꯥꯜ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯆꯤꯐ ꯑꯦꯗꯤꯇꯔ ꯋꯥꯡꯈꯦꯝꯆꯥ ꯁꯝꯖꯥꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯅꯕ ꯈꯪꯍꯟꯈꯤ ꯃꯇꯝꯗꯨꯗ ꯆꯤꯐ ꯑꯦꯗꯤꯇꯔ ꯋꯥꯡꯈꯦꯝꯆꯥ ꯁꯝꯖꯥꯏ ꯃꯣꯏꯔꯥꯡꯗ ꯊꯕꯛ ꯑꯃ ꯆꯠꯈꯤꯕꯗꯒꯤ ꯄꯨꯂꯤꯁ ꯇꯤꯝ ꯑꯗꯨꯒ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤ ꯃꯗꯨꯗꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯅꯕ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯐꯣꯡꯗꯣꯛꯂꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯟ ꯇꯧꯗꯨꯅ ꯈꯪꯍꯜꯂꯛꯄꯗꯒꯤ ꯄꯨꯂꯤꯁ ꯇꯤꯝ ꯑꯗꯨꯒ ꯆꯤꯐ ꯑꯦꯗꯤꯇꯔꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯄꯨꯂꯤꯁ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯗꯨ ꯈꯪꯕ ꯉꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯔꯣꯝ
ताबा मतमदा चीफ एडिटर वांगखेमसा समजाईगा सीनियर जर्नलिस्ट अमगा चतुन इम्फाल पुलिस स्टेशन की मकोक थोंबा ऑफिसर अमगा उनदुना पुलिस स्टेशन दा कौबगी मरम हमकी लोइनाना पुलिस ऑफिसर अदुना कौबगी मरम सुगाइना हाइकी चीफ एडिटर की माइकैदगी सुफोंकिबा पाव अदु कुकी मिलिटेंट सिंगना यामना तोइना नोंमै कापसिनदुना लांदा बिराबा अवाबा नंगलबा खुंजा कयाना फोंदोरपगी मतुंगिना फोंदोक्तुना मणिपुरी मियामगी मफमदा पाउदंबनी हाइबा थमकी लोइनाना मफम अदु दगी हलक्तुना पाउसी की थबुक मखाताना तौकी मसिगी मतुंगदा डिसेंबर 3 दा इम्फाल पुलिस स्टेशन दा अमुक हन्ना पाउसे असिगी चीफ एडिटर लाकदबनी हाइना फोन टोइना तोरकपदगी नुंथिन पुंग अनिरोम ताबा मतमदा पुलिस स्टेशन असिदा चतुना केस असि पाइबनी हाइबा मरी लेनबा पुलिस ऑफिसर सिंग उनदुना फोंकिबा पाउ अदुगी मतंगदा चीफ एडिटर की कमेंट लौकी लोइनाना पुलिस स्टेशन असि थादुक्तुना पाउसे असिगी ऑफिसर लाक्तुना इपाउ इबगी थबुक चतकी मसिगी मतुंगदा नुमित असिगी नुमिदांग पुंग तरुक ताबा मतमदसु इम्फाल पुलिस स्टेशन दगी अमुक फोन तरुक्तुना एडिटर लाक्नबा खंगलकी अदुबु लुहोंगबा अनी की थौरम मथंग मथंग यावबना मरम ओइरक नुमिदांगदुदा पुलिस स्टेशन दा चटखिदे मसिना लोइद्रि मथंग डिसेंबर तांग मंगागी आयु अंगनबदगी हौना इम्फाल पुलिस स्टेशन दगी टेलीफोन अमुक तोरक्तुना चीफ एडिटर लांगनब खंगलकी असुमना पुलिसना यामना तोइना कौबगी थबुक चथरकपा असिना मरम ओइरगा ई पाउगी थबुक निंथिना पांगथोकपा ngamdabadagi asoba maram amu ohenki loinana पुलिसना यामना तोइना कौरकलिबा असिदगी सेशन जज इम्फाल वेस्ट के कोर्ट ता सत्तुना इंटरिम बेल पिबिनबा हाइजबदगी पाउसे असिगी चीफ एडिटर वांगखेमसा समजाई द सेशन जज इम्फाल वेस्ट की कोर्ट इंटरिम बेल पीकी कोर्ट असिदा वांगखेमसा समजाई की काउंसिल ना थंबगी मतुंग इन बीजेपी मणिपुर प्रदेश के वाइस प्रेसिडेंट लाइस्रम मीनाबंतन के मथक्ता थासीगी अनीद मणिपुरी बीजेपी लेंगक नमितै खुलसिंग नोंमै कापसिनदुना लांदाहन्नबा कुकी मिलिटेंट सिंग योक्तुना थमलिब्रा हाइन हंगनरली हाइरिबे हेडिंग द पाउ अमा पाउसे असिदा फोंबगीदमक्ता कंप्लेन अमा फाइल तौरकी इम्फाल पीएस ता तौरकीबा कंप्लेन असि लैबना पुलिसना फागद्रा हाइबगी सिंगनबा लै अदुबु एक्यूज पेटिशनर की मथक्ता सिरिबे मराल असि अरानबनी फोंखिबा पाउ अदु मणिपुर की चीफ मिनिस्टर ना मणिपुर इंग सिकपा हंजिलकले हाइरिंगै सेरक्ता कुकी मिलिटेंट सिंग अफब खुलाई सिजनदुना खुलकयादा अकी अखंग पोखंदुना नोंमै कापसिलकपा असि येंगलबा मतुंगदा फोंबनी मरम अदुना फोंलिबा पाउ अदु चीफ एडिटर वांगखेमसा समजाईगी ओइबा वखलो नते मसिदा नतना मणिपुरी लेंगा के इन्फॉर्मेशन एंड पब्लिक रिलेशन डिपार्टमेंट ना एक्रेडिटेड कैटेगरी ए की जर्नलिस्ट अमनी हाइना सखंगलिबनी फिबम सिंह असि येंगलबा मतुंगदा कोर्ट ना बेल पिबियो हाइना कोर्ट काउंसिल ना थमकी कोर्ट असिनासु काउंसिल ना थमलिबा वफम तारबा मतुंगदा हौजे हौजिकी ओइना वांगखेमसा समजाइबु पीआर बोंदा लुपा लिसिंग यांखै थमदुना थासिगी ट्रागा मरी फावबु इंटरिम बेल पिखेबनी लोइना इम्फाल पुलिस स्टेशन की ओसी दगी बेल स्टेटस रिपोर्ट थासिगी ट्रामरी फावबगी मनुंगदा पिखलकनबा खंगनखी थासिगी मरीद कुकी टेररिस्ट सिंगना मखुत चलबा मतुंगदा यामना तमथि मेहता हत्पीख्रबा मितै अथुबा त्राहुमदुगी मफमदा हिकत लैकत तमदुन अवाबा फोंदोकपगी थौरम अमा ngasi यारिपोक कैथेलगी इमा इबेल सिंगना सिंदुना यारिपोक कैथेल दा पांगथोखरे लोइना मिहार अदुबु यामना कन्ना यानिंगदबा फोंदोकपगा ओइना मियामना वकत मिफमसु सथखरे कुकी टेररिस्ट सिंगना असुपा मिहाता मिहात थिना हत्पीख्रबा अथौबा सिंगी मफमदा इकाई खुमनजरी नरमदम कल्लू नजाति कल्लू सीएम कुकी मिलिटेंट सिंगी थौंग यानिंगदे असम राइफल्स की थौंग यानिंगदे मणिपुर दगी एआर लौथोउ प्राइम मिनिस्टर की थौंग यानिंगदे हाइना थाबा बैनर अमदि प्ले कार्ड कया सिजनदुना सथखिबा अवाबा फोंदोकपा अमदि वकत मिफम अदुदा मियामना लैखिजबा अथौबा त्राहुमदुगी मफमदा हाइ लैकत्तुना इकाई खुमनबु उतखि जेडपीएम की लुसिंगबा लालडू होमा मिजोराम की सीएम ओइना ngasi वासक लौरगनी हंदक पांगथोकिबा मिजोराम की स्टेट असेंबली इलेक्शन जोराम पीपल्स मूवमेंट जेडपीएम की एब्सोल्यूट मेजोरिटी फंकिबा लोइना जेडपीएम की लुसिंगबा लालडू होमबु मिजोराम की चीफ मिनिस्टर ओइना डिसेंबर 9 इराई नुमित वासक लौरगनी हाइरि कंगलैपाक की मैरा ना कुकी मिलिटेंट सिंगना नोंमै कापसिनदुना अवाबा तारबा मियामगी मपाव मणिपुरी लेंगाकता मखाताना खंगहनखिगनी हौजिक मणिपुर थोकलिबा कांगलुप की इरांग असिगा मरी लेना मणिपुर लेंगाकना लौखलपा मिचम मियाम बुंगाक्सनबगी खोंथांग अमो ओइना कुकी मिलिटेंट सिंगना नोंमै तोइना कापसिनदुना मितै खुलदा लांदारकलिबा मफम सिंग खंगदोक्तुना सिक्योरिटी की सेक्शन थौरंग लौखटपा हौरे हाइरि पाउचे असना फंगबा पाउगी मतुंग इनादि तंपाक के सिंग ताइना मफम सिंग दा हाइरिबा कुकी मिलिटेंट सिंग लेरमगनी हाइना सिंगनबा मफम सिंग सिक्योरिटी फोर्स थोमजिनदुना तकथोकनबा थबुक पैखटपा हौरे मसिना मरम ओइरगा ngasi नुमित मरी नि मंगानि सि कुकी मिलिटेंट सिंगना नोंमै कापसिनदुना मितै खुलदा लांदारकपा असि ngamkhidabani मणिपुरी लेंगाकना लौखलकलिबा ngaksenbagi खोंथांग असि प्रजा सेक्शन कयादगी थगतपा फोंदोकनरकली मखाताना मणिपुरी लेंगा के अथुबा मीडिंग चंगदुना कुकी मिलिटेंट सिंगना तंपाकता ताइनबा सिंगदगी तकथोकखिनबा थबुक लौखटपियो हाइनसु प्रजा सेक्शन कयादगी पाउसी असिदा फोंदोरकली अमोरमदा कांगलुप की इरांग असिगा मरी लेना कुकी मिलिटेंट सिंगना मितै खुल कयादा नोंमै कापसिनदुना लांदारकपगी मयेक सेंगबा मियामगी अवा अनागी पाउदम से असिना खोमजिनदुना मणिपुरी लेंगा के मफमदा मयेक सेंगना खंगन बगी थबुक सुलेपा लेतना खंगन बगी थबुक सुजा थकीगनी मसिगा मरी लेना हौकिबा डिसेंबर 2 मणिपुर की बीजेपी लेंगा मितै खुलसिंगदा नोंमै कापसिनदुना लांदाहनबा कुकी मिलिटेंट सिंग योक्तुना थमलबा
haina hangnaragli haiba heading makhada phongkiba paw adusu kuki militant singna nongmai toina kapsinduna awaba nanghalaba khunja singna paw che asiga unorba amadi makoina paw che asigi office ta fawba laktuna phongdokpa wafam sing adu manipur lenga ki mafam da mayek sengna thamduna khangan bani haidi aduga aroibagi update asina Arambai Tengul gi thomi sing buti dim lambi gi saruk kharda tractor na chenkhalakpa leikhom sengdokre hauzik laurok thagi lau lokpa matam asida machine sina duna lau yeibagi thabuk chathabada labuk tegi kakhalakpa tractor singna sakada pakpa leikhom leinang kaya lambi paring da tauduna achet awok singda nungai taba pokhan batana tana accident thoknabagi maram ammu oirba sigi yengduna moirangi Arambai Tengul gi kuntraga mari suba unit ki thomi humpurom leikhom leinang sing sengdokpagi thabuk ngasi mai pakna chathakre ngasi ayu angan badagi hauna moirang maikai tegi Arambai Tengul thomi singna kutte yor pakpai duna tidim lambi paringi moirang oksung bung dagi hauraga thamna pakpi amadi naral senagi mafam phawu sengdokpagi thabuk chathaki Arambai Tengul gi maikai tegi phongdokkibada lau yeibada sinariba machine sing lau yeiba loraga sarakta thawgolak tringai da mamang de machine gi chakada pakliba leikhom leinang sing adu sengdokpiraba matungda lambi de thobiyu maduna tana leikhom leinang sengdoktana lambi de thawgolak tuna leikhom tahanduna miyamna lambi chathok chasin tawbada accident thokhanaba sinbigenu haiba wafam phongdokhi